ngasi gi maroiba pauda leibak asi chaukat maikaida khumang chausilibara natraga maning hallibara haibadu nainaba matam oire haina Chief Minister N Birena haikre Moregi SIB office quarter manakta bom pokhaikre Assam Rifles na akanba section thorang lokhatkre Agriculture ki pothok marangkai na puthok laba matamda state asigi sedmit londa achowa mating ama oigadori pani haina Agriculture Minister V Hankhaliana phongdokre amadi mera hau chongbaga mari leinana chingmi tami potlanabagi thoram pangthokre Kurumjari Times of Manipur nungthilgi pau mideng tabiri basingbu luchingbina taramna okchari hauzik pau sandokna pijari leipak asi chaukat maikaida khumang chausilibara natraga maning hallibara haibadu nainaba matam oire nunggi jukki wakhalon chenba mioi sing wakhal taba matam oire haina Chief Minister N Birena haikre ngasi kaibi sanapata leiba Yaivilen Children Home da pangthokpa home asigi kunthra taruk lak suba kumon palan thoramda athoiba mithunglengi oiba warolda wafamasi phongdokhibani ngarang kha posampam upokpida thokhiba thokaningdaba thodok aduga mari leinana asigumba nungi jukki wakhalon chenba mioi kangluk khara leiriba asi athuba matamda semdokpa mathautai haujiki mirol asida lining lichattagi lapthorakpagi natraga miyoiba ama oibagi minungsi walakpagi oigani masi athuba matamda semdoktrabadi Manipur asi nongmagi lekha tarakani haiki karai jino soiba amadi lei yam talent di loire khoi gi da leiriba talent sidi innovative ideas bharat ta prithvi da leiriba jati khudimaka compete to bangam magi brain ideas loina khoi da lei nupa na draga nupi immoral thaba ma torame madu fajana pharaga police ta ain gi matung ina sinnabe ay madu na tabe hakta wow law no hupsel laga hekta khoi yamna barbaric oiba nungi jukki wakhal gumba mai khoi da lei bidong hojikse mi khar dani loina dante masi sum tho hogre khoi society si mangani amaromda ngasigi thorom asiga mari leinana miyoiba amagi khwaidagi achauba thodang asi miyoiba amagi mateng tawbani masida ahan oiraba miyoi kayana asigumba yamna singtha ningai oiraba home ama chahi kunthra taruk chupna chalairiba asi yamna pukning thogat ningai ni lengai ki maikaidagi home asigi fangbaya ba kanabasing fanghanaba hotnagani haiki remind to ningsang ba ma tawjarakani ne tawdiya da maramdi government is priority basis the thabuk tor pon hujikti mathang yaringa ekhoi field implement dongna bohonare adun aphaba sigi ahansing kharasina yamna commitment amaga loina na kathoga tawri se ekhoi mayam sangthalaga mating pangaga isa sing se semba mi wahenba ekhoi gi thongni Haukiba numit kharani gi mamangda More Police Station gi nongchup thangba checkpol manakta bomb plan tawduna pokhai hankraba matung ngarang numidangsu More Ward number 8 ki More St George High School amadi SIB office quarter ani gi marakta leiba lambi gi nakanda sakhangdaba singna bomb ama amuk pokhai halamle hairiba bomb asi More Police wall da pokhaiba aduga manabagi khudam khara fangki bomb pokhaibagi thodok asida miyoi amata asok apandi yaukhide bom pokhaiba pau fangbaga mafam aduda More Police ki ASP KS Robinson STPO Commando OC Hemchan amadi nifumdoi shuba AR gi Commandant Sumit Sut yauna yengsinki maduda mafam adudagi bom adubu packing torakpa plastic machet makhai khara recover tauki nakal amaromda masak khangdaba singna Moregi tongan ba mafam singda bom pokhai halamba asigi thodok leikraba matung ngasi Indo Myanmar border gi aronba lambi singda Assam Rifle singna akanba section thorang lokhatkre ngasi ayuk anganbadagi hauraga tongan ba border gi aronba lambi singda Assam Rifle singna mitkup nahum singna ngak senbagi thabak chathaki amadi lambi asida lakhiba miyoi singda friksing checking tawduna verification chathaki
अदुबो गेट नंबर 1 अमदी गेट नंबर 2 ददी महौसागुम चथोक चशिंदा अथिंगबा लेखिदे। एग्रीकल्चर की पोथोक मरांकाइना पुथोकलबा मतमदा स्टेट असिगी सेटमिटलोंदा अचौबा मतेंग अमा ओइगदौरिबनी हाइना एग्रीकल्चर मिनिस्टर बी हंखलियाना फोंदोखरे। वाफम असी ngasi नुमित मरीनी चुपना चथगदबा स्टेट एग्रीकल्चरल फेयर हौदोकपगी थोरमदा फोंदोखिबनी। स्टेट एग्रीकल्चरल मैनेजमेंट एंड एक्सटेंशन ट्रेनिंग इंस्टीट्यूट समेटीना डिपार्टमेंट ऑफ एग्रीकल्चर का पुल्लगा सिनबा एग्रीकल्चरल फेयर हौदोकपगी थोरम अदुदा वेटरनरी डायरेक्टर एस चाउबा अमदी एग्रीकल्चर की कमिश्नर एम जॉयशु सरुक याखी। मिनिस्ट्री ऑफ एग्रीकल्चर एंड फार्मर्स वेलफेयर गवर्नमेंट ऑफ इंडिया की मीटिंग मखादा पांगथोकपा फेयर अदुदा केबीके इम्फाल ईस्ट, केबीके इम्फाल वेस्ट, ICAR, काउ, हॉर्टिकल्चर, वेटरनरी, प्राइवेट एंटरप्रेन्योर सिंह अमदी डिपार्टमेंट की स्कीम कया की स्टॉल सिंह फेयर अदुदा हांगली। चौराकना स्टॉल निफुगनिथोय रोम हांगबा फेयर अदु हांगदोकपगा मरी लेनना मिनिस्टरना लुचिंगदुना स्टॉल सिंह कोइना चतुना यंगसिनकी। एग्रीकल्चर मिनिस्टर बी हंखलियाना हाइखिबदा समेटीना मपुम ओइना सिल्लगा पांगथोकलिबा फेयर असिना फार्मर सिंहदा अचौबा कानाबा अमदी पीरे। मसीना मखोइना पुथोकचबा पोटलमसिंग मियामदा खंगहनबदा अचौबा मतेंग अमा ओइरगनी। अमरोमदा एग्रीकल्चर की लमदा सिजिननाबा मेचिनरी सिंगसु मियामदा उहनबा ngamlagani। सरकार असिना एग्रीकल्चर दा अहेनबा मिटिंग चंगदुना चाथोकता मिपान तांगदनबा होटनरी। हंदक थोखिबा इकंगना सोखलबा लोफमसिंग अतोपा महै मरोंग थानबा थौरांग पाइखटले। मसीदा नतना सेंटर की टीम अमसु लाक्तुना यंगसिनख्रे। हानदगी पुथोकपा फौगी चांग हंदकती खरा मखै हंथबा याबगी फिबमदा लैरिबसी कोकनबा होटनरी हाइखी। मणिपुर हाइबसे एखोयगी इकोनॉमी से एग्रीकल्चर द लेबनी। एग्रीकल्चर की फार्मर सिंह से बूस्टअप तब मतमदा एखोय मणिपुर की इकोनॉमी से बूस्टअप तौरकदबनिना इट इज वेरी एनकरेजिंग एंड आई अप्रिशिएट द वर्क डन बाय द फार्मर्स एंड द इंस्टीट्यूशंस KVK, काउ, ICAR के इंस्टीट्यूशन सिंगना मखल तोंगान तोंगान बा टेक्नोलॉजी सो तौरकपदा अदुगा स्माम की मखादा मखल तोंगान बा लेटेस्ट मॉडल्स एग्रीकल्चर इम्प्लीमेंट सिंग से यामना एनकरेजिंग होरे। एखोय मणिपुर सिदा सिगी इम्प्लीमेंट सिंग अदुगा टेक्नोलॉजी सिंग सिजिनमा मतमदा एखोय एग्रीकल्चर की पोथोक से 2022 फावबदा एखोय की एग्रीकल्चर पोथोक से डबल अप तौब याननबगे पंदमनी हाइना हाइजगे। हौजिक पाउगी मरक थदना अतेनबा ब्रेक अमतंग लोमिनसी। नुपी एखोयगिदी खोंथांग खुदिंग सेक्सिनिंगाई ngaktani। मफम मतम खुदिमक्ता अइना चेक्सिंदुना तलाकली। अदुबु महौसाई खोंचतनिना खुदोंग थिनिंगाई अतुमक ओय। मणिपुर दा अहान बोइना इरमदम मसिदा साजबा निंगोल खुदो। अदुबु ngasidi अखोय चिंगनानिंगाई ओइद्रे। अखोयगिदमक ब्राइट एंटरप्राइजेस की निंगोल खुदो। ताकदोरिबा निंगोल चाकौबदा सेट इन्नबगिदमक क्वालिटी लेरबा अहोंगबा ममलदा पीनबगिदमक सेम सादुना लेरबा नागामपाल इमा कैथेल ऑपोजिट की फर्स्ट फ्लोर दा लेबा शावर्स बुटीक शोरूम इनात की ओइबा अपामा मखल की फिरोल सुना फंगदबा शोरूम लोइनाना क्रिश्चियन सिंगी वेडिंग दे सीजनबा वेडिंग गाउन सु मफम मसिदा फंगबिगन। नुपी खक्तगी नतना अंगांग सिंग अमदी जेंट्स की पैंट शर्ट हाफ पैंट कोट वेस्ट कोट कुर्ता पायजामा फैजोम खुरखुर फैजोम अमदी रेडीमेड फैजोम मकल सुना फंगाव मफम। याम नुआइबा पाव मना मफम मसिदा अदोम अदोमगी अपाम डिजाइन खुदिंगमक्की ऑर्डर सुलौजरी। अमतंग लेंसिनबिरो ख्वाई ब्रह्मपुर नागामपाल इमा कैथेल की ऑपोजिट की फास्ट फ्लोर दा लेरिबा सर्विस बुटीक। ब्रेक की मतुंगदा मखा ताबा पाव पिजरी। मेरागी तरा निपानबा लेपाक पोपा नुमित तारीख निपानदा मेरा हाउ चोंगबगा मरी लेनना चिंगमई पाक लाइकन लुफ्ट न सिंदुना चिंगमी तमी पोलानबगी थोरम अमा हाइंगांगी हनाजिंग चिंगमईदा लेबा मिकोल लोकता पांगथोक्रे। थोरम अदुदा MP RK रंजन लंगथबाल खौपुंगी खुलाकपा गोल्डाइमई मोइरांगचाउ कबुई फुंगम विलेज की खुलाकपा हुंगनाउंगम होराम करोंग मरिंगी खुलाकपा PS लेफुलना सरुक याखी। अमदी मालेमगी होंगलक्लिबा अयिंग असागी खल खरदा ओइरबसु कनबा ngamlabadi हाइदुना उ चारा कया अमसु थाकी।
थौरम अदुदा सरुक याखिबा MP RK रंजना ममांग थक्तगी पांगथोक्तुना लाकपा थौरम कया ngasi mirolna काउथोकपगुम तौरुरे मरम असिना ngasi mirol asibu nungsi chanana amata oina punsinnabagi wakhalonda puwariga sagonnaраklaba थौरम कया asi पांगथोकपनी हाइखि Singleri kendilerine tanımlar bunları yaratmak bunları onlara usulüyor. Malu ana ayı yağda bara kimlera natraka kadınlar yapıyorlar ise kanları konuşan adamlar ayı sınırlara kadar söylüyorlar. Bunun kanalları da niye böyle मोइरांग मनुंगदा चेलिबा ई-रिक्शो सिंगी रजिस्टर कक्थलु हाइना तक्सिल्लदुना मोइरांग अमसुंग मसिगी अकोइबदा चेलिबा पैसेंजर पुबा डीजल ऑटो टाटा मैजिक टाटा एरिस सिंगी ओइबा लुफ्तरा हुमदोइगी थौमी सिंगना ngarang मोइरांगदा लेबा असिस्टेंट रजिस्ट्रार कोऑपरेटिव सोसाइटी ARCS की ऑफिसता थमजिनख्रे खोंजंग अदुदा सरुक याखिबा यूनाइटेड डीजल ऑटो रिक्शो ओनर्स एंड ड्राइवर्स एसोसिएशन की जनरल सेक्रेटरी माइबना चंगसिलिबा खोंजंग असी मोइरांग अमसुंग अकोइबदा लेरिबा खुंगंग सिंगदा पैसेंजर सर्विस तौरिबा तोंगान तोंगान बा लुफ्तरा हुमदोइना मोइरांग एरिया दा सर्विस तौरिबा ई रिक्शो सिंग असिगी नौना रजिस्टर तौरिबा अदु कक्थनबा चंगसिनबनी हाइरिबा ई रिक्शो की अनोबा लुप असी चही असिगी जनवरी थादा रजिस्टर तौरगनी हाइरकपदगी लुफ्तरा हुमदोइ असिना अथिंगबा थमदुना लाखिबनी अदुबो इकोई कोइदना मणिपुर गवर्नमेंट की अथिंगबा लेना ई रिक्शो की लुप असी मोइरांगदा लेरिबा असिस्टेंट रजिस्ट्रार कोऑपरेटिव सोसाइटी की ऑफिस असिदा रजिस्टर तौदुना लेरंबनी मरम अदुना था असिगी तरा फाउबगी मनुंगदा ई रिक्शो की रजिस्टर असी मरी लेनबा अथॉरिटीना मीटिंग चंगबीदुना कक्थटपियु करीगुंबा कक्थटतबा तारबदी मथंग नुमितगी मखल मखा कयागी अकन मखोंजंग चंगसिननबा सेम साबा लोइरे हाइखि जनवरी की तांग 35 दा ई रिक्शो की रजिस्टर तौननबा थीम अम पुथोरखिबदगी अखोय जनवरी की तांग 15 दा हाइरबा ई रिक्शो सी एसोसिएशन से सेम यारोय हाइना कोई DCO मदी लाइरिबा हौजे मोइरांगी सबरे सार सिदा कोई अथिंबा मथम जथि हाइबसी यानबा म पुरपदगी सेम खिद्रे ई रिक्शो सी नौना मुक लागलगा सेमननबा होनबदा कोइना मोइरांग चेंगई लंपाकदा कोई हानसु मीडिया की थोंदा अमदी खबरदा DCO दा SP दा DC दा कोई से कया पीदुना अथिंबा कया थमी खोंजंग अदुदा मोइरांग द सर्विस तौरिबा ई-रिक्शो की लूफ ऑल मोइरांग सिटी ब्लॉक ई-रिक्शो डेवलपमेंट कोऑपरेटिव सोसाइटी लिमिटेड की रजिस्टर कक्थलु हाइबा खोलाउ कयासु लाउखी अमरोमदा ARCS ऑफिस तगी फंगबा पाउगी मतुंग इना रजिस्टर 1 की मतुंग इना हाइरिबा लूप असिगी तौफम थोकपा सिंग हाइबदी मरी लेनबा अथॉरिटी सिंगदगी नो ऑब्जेक्शन सर्टिफिकेट न चिंगबा चेचांग सुने यावबा मरमना हाइरिबा लूप असिगी रजिस्टर असी ऑफिस असिदा तौखिबनी हाइरी ngarang jiri turelda takhibadagi thiba khangdana leirakiba jiribangi kalinagardagi L Jerry ki hakchang ngasisu National Disaster Response Force NDRF Guwahati amadi jiri police ki kanguna akan mamawongda thiba humbagi thabak chathari ngasi ayuk pung 9:35 taba matamda NDRF Guwahati gi ahanba battalion gi inspector Bal Kishana luchingba member tara nithoina saba kangu ama jiribamda thunglaki अदुगा अयुक की पुंग 9:35 NDRF टीम अमदी जुरी पुलिस टीम यावना थी बहुमगी थबक अदु हौखिबनी जिरीबांगी DC मयांगलंबम राजकुमार सु थौदोक थोकफम द लाक्तुना येंगसिलमखी निंगसिंग बयाई ngarang nungthil jiri turelgi isingda lupkhibadagi thiba khangdana leiriba jiribangi kalinagar part 1 dagi leikhidraba L.Jiten Singhi machanupa Lauriyam Jerry Singh thiba khangdana leirakhibani Ngarangi thokdok thokpamda Jiribangi DC Mayanglambam Rajkumar Singh amadi Jiribangi SPM movie singsu thokdok thokpamda laktuna yengsinbata natana mafam aduda ahing yarekpada sizinanaba generator piduna maigi matengsu panglamki hairi Army Recruitment Office Rangapahar gi biding makhada Manipur pumbagi oina tha asigi taradagi taranipan fauba luang sangbam da leiriba luang pokpa cricket stadium da pangthokadaba army recruitment rally gi damak sem saba pumnamak loire haina Imphal East ki additional deputy commissioner Samin Ahmad Sahana fongdokre ngasi stadium asida pangthokhiba paugi mifam amada Mahakna Makataraduna Army Recruitment Asigidamak Deputy Commissioner na Chair Lauduna Mifam Ahumlak Pangthok Kiba Laikre
candidate singi leifam chafam ising maising amadi mapan ipan thokpham gidamak PACT amadi Assam Rifles ki maikaidagi pigani candidate singi leifam oigadoriba mafam singda fogging na chingba hayeng kapthok lagani recruitment asi gidamak chaurakna candidate listing taramathoi henbana register taurakhi Maram aduna recruitment asi kanglup manga thokna khaidoktuna pangthokani hairaduna tha asigi taradana Chandel, Juribam, Kakching, Kamjong amadi Senapati district tagi lakpa candidate listing aniga chaniga supna nipangi recruitment pangthokani tha asigi taramathoi nana Bisnupur, Kangpokpi amadi Tengnopal district tagi lakpa candidate listing aniga chamaga humbudra mapan tha asigi tara nithoi dana Churachandpur, None, Fairjol, Urkhul amadi Tamenglong district tagi lakadoriba candidate listing aniga chani tara nipan tha asigi tara humdoi dana Thoubal district tagi candidate listing aniga chaniga tara mapan aduga Imphal East amadi Imphal West tagi lakpa candidate listing aniga chani mapan recruit tawgani Masida changadaba medical team gi oina Imphal East ki chief medical officer amadi health services na pigani loinana food security gi maikai su stall na chingba thangliba chana thaknanaba potlamsing yengsingani loinana stadium asigi kha thangba amadi nongpok thangbada leiriba community hall singda station tawgani haiki Thank our Pradhan Desh Luang Sambam Cricket Ground President and Secretary whoever the Laikai people moigi support yaudragadi akoina tawriba thabak se amat mai pakte aduna mayam hena cooperation PBU Paugi mifam aduda saruk yakhiba recruiting officer Sanjip Malik na handak pangthokadoriba recruitment asi Manipur khaktagini awang nongpoki oina di army pharma ama nurse assistant gi oina Assamda chahi asi December thada pangthokani haiki There is no specific number as such. These vacancies are in fact I must do mention that we have a very huge number than compared to the last time. It's almost like doubled. See, these things are classified because we keep getting these inputs from the army headquarters. They may not be able to specify that, but compared to the rally that we had last year in Churachandpur, the vacancies are almost this time double. So we do expect a good response from the candidates, and more so I would also appeal those who have actually passed after this thing, they should pay more attention to the written examination part because that is where the kids actually lose out and they're not able to pass. So they need to pay attention after clearing. You have a clear cut 1 month. They should study hard in that duration. Kumja lising ani tara dagi lising ani tara taret faubada MOBC department na paikhat kiba thabak sing thijanna ba sem kiba special investigation team SIT lengak na sel kaya piduna laikhraba haibagi chingnaba leire Mahairoi amadi lairaba praja singi fangfam thokpa khudong chaba sing fanghandana leire hiram asida lengakna lofam thokpa thabak lokhatrabadi khongjang kaya changsilagani haina MMWO gi working president SK Wajid Sahana haikre ngasi hata da leiba MMWO gi mayai loisangda pangthokhiba paugi mifam amada mahakna makha taraduna haukiba chahida lengakna SIT semduna miyamgi matkraba scheme singi matangda maral leiraba officer sing puthokani hairamba chahi ama faraklaba fauba puthokpa ngamdabasi laibak thibani niyamgi wangmada thabak tawramba miyoi sing athuba matamda fagatuna maralgi matung ina chairak pigadabani haiki MOBC department ase Praja Mayamgi, Lairaba Mayamgi, Amazung, Mahiroi Kyagi, Hak Panghanbada, Nasiki Lengasina Soba Todang, Lahonjani, Karigamba Masi Tausadana Tumin Toki Patadi, Manipur Muslim Welfare Organization, Mamang Sangi Bokongjang Chingagi, Hena Kan Bokongjang Changshinduna, Chapchaba, Ikoi, Stepama, Ikoi Lokanabagi Shem Sabalo Jere. BCBR Social Development Foundation ki makha dalaiwa bioscience ki anowa website www.bioscience.org.in ngasi NG Vogendra MCS na hangdokre ngasi kongba laishram laikai dalaiwa is garden gi conference hall da pangthokpa thoram aduda bioscience ki board of director Dr. A Robinson amadi atai board ki member singsu saruk yakhi Bioscience ki staff sing amadi mahairoi kyasu saruk yakhiba thoram aduda lisingani tara mapangi oina bioscience achiever singda kudol pot sing pk thoram adugi matangda bioscience ki director Dr. A Robinson makha taraduna tongan ba entrance exam singda mai paklaba mahairoi nifugi mathakta bioscience na puthokre Anova website asina bioscience na piriba khudong chaba sing miyamda khanghanba ngamlagani haiki
ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯥꯛꯑ ꯃꯇꯨꯡꯗ ꯐꯤꯅꯤꯁꯤꯡ ꯁ꯭ꯀꯨꯜ ꯑꯣꯏꯅ ꯄꯣꯂꯤꯁ ꯇꯧꯅꯕ ꯑꯉꯥꯡ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯛꯖꯥꯝꯁꯤꯡꯗ ꯐꯦꯁ ꯇꯧꯕ ꯉꯝꯅꯕ ꯅꯠꯇ꯭ꯔꯒ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯦꯜ ꯁ꯭ꯀꯤꯜꯗ ꯗꯦꯕꯂꯞ ꯇꯧꯕ ꯉꯝꯅꯕ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ CSR ꯅꯦꯠꯀꯤ ꯑꯗꯒꯤ JRF ꯀꯣꯆꯤꯡ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯟꯗꯤꯡ ꯌꯦꯡꯉꯛꯄꯅꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯒꯤ ꯁꯦꯠꯑꯞ ꯂꯥꯏꯕ꯭ꯔꯦꯔꯤꯒꯨꯝꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯕ ꯗꯤꯁꯀꯁꯟ ꯇꯧꯅꯕ ꯔꯨꯝꯒꯨꯝꯕ ꯑꯗꯨꯝ ꯁꯦꯝꯃꯛꯅꯕ ꯑꯩꯈꯣꯏꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯖꯕꯅꯦꯕ People's Revolutionary Party of Kangleipak Pripak Progressive ki Nifuhumdoi Shuba Mapok Kumonga Mari Leinana Ningtam Landa Thawaina Pontha Pikraba Pumnamaki Mafamda Yaolgi Ikai Kumnaba Utpagaloinana Miyam Amasung Yaoloi Pumnamakta Yaifa Pausel Pizari Haina Aina Thinkraba Lalolup Asigi Chairman L. Palivana Thadorokpa Cherol Amana Hairakli Cherol asina makhatari badi India gi apunba saktam asi Hindi lon ngangba miyoi sing khakta oihan ningbani haibasi handak India gi luchingba singna toina fongdorokpa wafam kaya asina takli Kashmir miyam gi hak ngak senana balairiba Article 370 asina apunba India ama oirakpada akaiba pire haiduna lauthok pikre haujikti maru oina awang nongpoki tribal singda piriba akhanaba hak sing asisu matam khara leiraga kakhigani Ahan akongi lengak longi khudong chaba ngairaga leinabani maram asina leibak asida leiriba apikpa furup singna India manungda leirabadi chahi kharagi tungda masagi saktam mangkhragani haibasi soidraba wafamni apikpa furup amana masagi saktam kanjanaba India dagi aroibadadi tokhaina taba haibasi natana atoppa lambi leiroi hairakli Nakal amaromda People's Revolutionary Party of Kangleipaki Nifuganithoi Shuba Mapok Kumona Lakpada Ningtam Yaol Lanthengda Thawaina Pontha Pikraba Athauba Athaubi Singi Mafamda Yaolgi Ikai Kumnaba Uchari Loinana Loilam Layaki Awa Chaina Mayok Naduna Yelhongaidagi Nungsi Chanana Hingminariba Ifurupcha Sing Yaol Lup Singi Luchingba Sing Amasung Marup Sing Weishia Lamdamda Yaol Ihau Tauminariba Machin Manau Oiba Yaolup Amadi Loilam Lengakna Otpi Naibiraba Malemgi Miyamda Pripakna Yaifa Pausel Pizari Haina Aina Thinkraba Lalolup Pripaki Acting Chairman K.A. Sathina Thadorakpa Cherol Amana Hairakli Loinana Ahing Nungthil Naidana Lepaki Isu Kayada Thaugai Taubiduna Miyamgi Mit Nakong Senghaliba Pauchegi Sinfamda Leiriba Print Amadi Electronic Media gi Ichil Inau Singdasu Party gi Nifunitoi Shuba Mapok Kumongi Yaifa Pausel Pizari Hairi Loinana Yaol Lanthengda Thawaina Pontha Pikraba Athauba Athaubi Singda Yaol gi Ikai Kumnaba Ulakli Hauzik Pau gi Maraktana Amuka Suhana Atenba Break Amadang Lominasi Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 kilometers per hour. Powered by lithium-ion battery. Government of India FAME 2 certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters. Pollution-free vehicle. Smiles for miles, 20 paisa per kilometer. Smooth driving on hills and valley. Loan available. Financed by HDFC Bank. For details, please contact Okinawa Scooters Showroom, Wangi Services at Malom Bajar, Imphal West, Manipur. Or contact us at 700-5830-142 or 87877-23780. Break ki matungda mayambo mukana taram nokchari makataba pau mukana bizari lamdam sida maihorol lagi chanarakpa ima panthoibi irat thonigi ngasi tarukni chanba thawai miren koba numitta koina chatuna imagi sevari oibiriba amaibi singda u chara sing yenthokre kakchingi ima panthoibigi irat toriba mafam tarukta koina chatuna u chara sing adu hakthengnana yenthokkhibani
ngasi u chara yenthokpagi thorom aduga mari leinana Range Forest Officer N Munal lamdam sigi masing yamlaba harau kumai sing asigi saruk kharadang oirabasu khaidoktuna aikoina hotnarabadi kaitharakliba mahausagi khal asibu kharadang oirabasu kanma ngamgani haibagi campaign makhada ngasigi u chara sing asi yenthokibani ngasigi khunaina amaiba amaibi sing asi ishorga nangnana leiba mioi sing ni haina thajanai karigumba ima maibi sing amadi maiba purel sing yauna aikoina aikoigi kaitharakliba mahausagi saktambu kannaba yade haina honarabadi khara makhaidi soidana mai pakani khali haiki Panthoibi Irat Pagamari Lenana ngasi Ghari Youth Welfare Association na Save Our Planet, Save Our Future haiba wakalonda Ghari Makha Lekai Sanabungda Uchara Kaya Thakre, Thoram Aduga Mari Lenana GYWA gi General Secretary Ansur Chandrana, Malemgi Oina Aying Asagi Khal Kaitharakliba Asida Kharadang Oiravasu, Kanbada Mateng Oinaba Ima Panthoibi Irat Thoniga Mari Lenana, Uchara Sing Asi Thabani haiba wafong kaya Fongdoraki. The Ghari Youth Welfare Association Ima Panthoibi Irat Palubna, Akoigi indigenous ki oiba, Akoigi Ima Panthoibi Irat Sabagaloina, Akoigi Pitribing as you hongliba, Akoigi Aying Asagi Kal, Karador Basukan Mangamaba Hadana Panthoibi Irat Gisaruk Ama Oinasu, Akoingasigi no Magi Oiba, Utapiki programs, Akoigi YWA Ima Panthoibi Irat Palubna, Sinjaraga Sugmana, Panthok 7. Tamenglong amadi None District anigi manungda laiba lengaki loisang singda thabak tauriba singna thabak chang naina ka dabada baram oiraga miyamda khudongcha daba bayok nahaliba asida Rongmai Naga Students Organization Manipuna akanwa meeting changlagani haina loop asina thadorakpa cherol amana khanghalakli Mari Suba Mitay Chanu Lisingani Taramapan a beauty pageant Changdam Nabagi Tarani Suba Numitki Oina Organizing Committee Mitay Chanu Lisingani Taramapan Sinduna Ngasi Imphal East Khurai Ningthobum Community Hall da Sumang Wai Taiba Changdam Nabagi Thoram Pangthokre Thoram aduda Saruk Yakiba Committee Asigi Convener Now Singland Mangangna Ngasigi Chaukat Khongjal Asida Yumyumgi Sumang Thelon Singh Simena Mahut Sin Khiduna Chanura Kayama Wai Taibagi Phajaba Masak Nongma Nongmagi Bangsilakli Masida Lamdam Asigi Chanura Singna Wai Taibagi Phajaraba Masak Adu Mangkidanaba Pangthok Chabani Haiki Sengna Aikoi ngasi Mitaigi Yumsarolda Sonapungi Maru Aibabu Ningsing Minaba Amadi Sonupungda Karamna Imaibel Sina Wai Tarambage Habadu Kamin Nabagi Pandam the Sinjabani, Wai Taibajina, Sanura Singda, Haksangi, Sajel and Haksang the Kanaba Piba, Loinana, Masina Yuma Dugi, Taxi Kasi Dasu, Kanaba Piba, Yamnak Mamal Lairaba, Imabel Singna, Matamaduda, Kaidana Sataramba, Hawong Asibu, Nasigi Mirolna, Kaunarik Libasi, Ningsang Duna Lainaba Amadi, No Matang Werbasu, Imabel Singna Pangtolamba, Thoram Sing of Dubo, Akoipuna Kamin Nabagi Pandamda, Masigi Thoram Sinjaban. India ki Defense Minister Rajnath Singh na ngasi Paris ta France ki President Emmanuel Macron unaraga Bordeaux sa India na laigadaba Rafale aircraft 36 ki manungda ahanba oina aircraft khara khusinnabada saruk yagani hairi aircraft khusinnabagi thoram aduda France ki Minister of Armed Force Florence Parly su saruk yagani Rajnath Singh na Rafale fighter aircraft ta France ki pilot amaga loinana ngaihak paigani ngasi gi tanja asi chanana Indian Air Force linkhat khiba marfuga taret suba kumon numitsu oiribani Defense Minister Rajnath Singh na ngarang numit humni gi khongchatta France ta thungkhibani Panbayai India na France tagi Rafale fighter aircraft 36 lainanaba lupa crore lising yankhai ga mapan gi yanachi ama khudyek pinakhrabani Ngasi ayuk phom khiba Manipur gi pauche singda kari kari maru oiba pau yaw khibage haibadu mayam puna mutang khangminasi Lamjingba Times Indo-Myanmar border trade ki fibam fagat hanava khanakre miram dagi leiraga sagani haibagi wakal thadokpa matam yaure Wildlife Week loishin kre HK awareness park sana pangthokhibagum global warming gi su pangthokpa mathau tari Kemsan Senza Thumza Laitava Lamdam Ama Ohenbada RTI gi Thodang Sawi S Razen TH Suras Ahak Pacherak Pigdavani Citizenship Amendment Bill da Yelhomi Kannavagi provision soidana hablakani thazai Sangai Express Citizenship Amendment Bill
अखन्नब प्रोविजन हाबलकनी हाइना खल्ली चीफ मिनिस्टर मोब वायलेंस ता चेनब नुपी तरेट यावना मी 13 फागतख्रे NSU गी लेफम थोकपसिंग लेहनबियु कमिटी पोगनफम कन्या कटपदा यावरुबनी हाइबा मी 13 पुलिस न फारे संगाई फेस्टिवल हौदोकपदा अमित शाह यावगदौरी सिटीजनशिप अमेंडमेंट बिल दा येलौ मिसिंग सोगनदनब प्रोविजन हाबलकनी हाइबगी थाजब लई बिरेन नेशनल कमीशन की ऑफिशियल सिंग लाक्तुना चांदेल दा मियांगी वाकत तागदौरी सुमति बला खेत्रीगाव दा निसा चाबा योनबा मुथनबा रैली चतख्रे ड्रग ललोनबा तोलगा सिंफम अमा पाइगे हाइरबदी मतेंग पांगनी इंद्रजीत नहारोल की थौदांग कैना कटपद याव मियोय 13 फारे मरा लैबसिंगी मथक्ता एक्शन लौगदौरी मणिपुर संगाई फेस्टिवल यूनियन होम मिनिस्टर लागलगा हौदोकदौरी जीरी लंबीदा गाड़ी सिंदगी नमफुद सेल लौरे एसोसिएशन लंधोनी रोमिता की बेल कक्थत्ख्रे हुयन लान पाव टिडिम रोता फुटपाथ लैतबगा चप मानरे पोत पैसिनबा दुकान फमजिनबा चेकना खागतबा यावना तौनिंगबा तौनरे लैगांगनासु हन्ना येंसिनद्रे खंथबा वाटबा मियोय कयासु लैरे नुपी मचा अमा इकाय खुमनबा मांगनखिबा चही 60 गी अहल अमा फादोक पिख्रे एम्प्लॉयी सिंगना ऑफिस काबा कुंबगी मतम लेपख्रे नुपा अमगा नुपी अमगा खोंगोय नखिबा अमसुंग नुपी दुगी पिगलिबी मचा नुपी ताथिता ओइना तौखिबा थौदोक्ता सेनबा 13 पुलिस न फारे सनालैबाग मचा गी मांगदा ममाबु कैना कत्तुना खोंगोइनबा मियोय 13 पुलिस न फारे लैबाक्सिदा लो हाइबा अमा लैरी हाइबसी कौबिगनु प्रियादर्शिनी सिरी फेस्टिवल टूरिस्ट लाकनी हेना लाकनी हाइना थाजनरी उखरुल गी युमथोंग लिसिंग अमा होमस्टे ओंथोकनी W इवोहल आगांग सिंगदा चथबा मियोत बिनाय गी वाकत तानबा NCPCR गी टीम लाकदौरी चाघाव गी मरमदा इवा आर्टिकल ना साजा अवार्ड फंगले मणिपुर फाइनेंस सर्विस 59 नौना ट्रांसफर तौख्रे एम्प्लॉई सिंग अयुक पुंग 9 मखाइदा ऑफिस कागदबनी इचेल एक्सप्रेस पार्लियामेंट ना CAB पास तौरग्लबसु अवांग नोंपोकी येलौ मिसिंग सोक्तनबा प्रोविजन हाबलकनी थाजै चीफ मिनिस्टर इंडो म्यांमार बॉर्डर ट्रेड की फिवम फगत हनबा मिफम पांगथोख्रे इरैबाग मॉब लिंचिंग द चेनबा मियोय 13 पुलिस न लौखतख्रे लोगी ओइबा एक्शन लौखतकनी हाइना चीफ मिनिस्टर न फोंगदोख्रे CAB चनरबसु येलौ मिसिंग सोक्तनबा अखनबा प्रोविजन अमा सेंटर की लेगांग हाबलकनी हाइबगी थाजबलै चीफ मिनिस्टर ग्लोबल वार्मिंग क्लाइमेट चेंज चिंद चिंफा पुबा लेगा खक्तद इंथोप यारोय स्पीकर अरोइबदा मरोइबा पाव अमुकना पिजरी लेबाक असी चौखट माइकैदा खुमांग चौसिलिबरा नत्रगा मनिंग हल्लिबरा हाइबदु नैनबा मतम ओइरे हाइना चीफ मिनिस्टर एन बिरेना हाइख्रे मोरेगी SIB ऑफिस क्वार्टर मनाक्ता बोम पोखाइख्रे असम राइफल्स ना अकनब चेक्सिन थौरांग लोखतख्रे एग्रीकल्चर की पोथोक मरांकाइना पुथोकलबा मतमदा स्टेट असिगी सेटमिटलोदा अचौबा मतेंग अमा ओइगदौरिबनी हाइना एग्रीकल्चर मिनिस्टर बी हांखालियाना फोंदोख्रे अमदी मेरा हाउ चोंगबगा मरी लेनना चिंगमी तमी पोटलादनबगी थौरम पांगथोख्रे हौजिक फाउबगी टाइम्स ऑफ मणिपुर नुंगथलगी पाउ मतंग असिदा लोइसिनजरे मिदेंग ताबिरिबसिंगबु अमुकना खुरुमजरी।